India lenga ka peace talk chathanaba khutiek pinakraba pambai na luchingba United National Liberation Front UNLF ki kangbu ngasi Manipur lengang na okpagi thauram pangthokre. India lenga ka peace talk chathaba loidriba fawba khulai amata India lenga ta sinabagi wafam leite haina pambai na luchingba United National Liberation Front UNLF ki acting chairperson Moirang Them Nongyai na phongdokre. Ukhrul Town ki Viewland Bazaar da hangba Punjab National Bank branch tagi lupa crore 39 lakh marfu manga gi senfam lut tawkiba miyoi sing adu senfam sing adu ga konanai Indo Myanmar rom da chensin khre haidi Tare thelaklaba irang asi Congress na thokan bani haina CM Biren na haikibu wafambu Congress ni ikai ba khangdabani hairaduna Congress ki lengak oiramlabadi numit tarani da irang solution gani haina MP Sisina amok BJP da on sinduna chaikre Manipur ki MP Singh Lady haibagi thaudang tha sigi tang mari dagi phamba haugadoriba parliament ki ningtham mifam da chapchana lobiyo haina political activist Maheshwar Thongnauzam na phongdokre MUG Law Department के head Dr. Yumnam Premananda amadi retired judge A Nautune Shoribo Churachandpur court laknanaba samon tharakliba asilengak na matik chaba security pirabadi chatnanaba sem saduna lei haidi Amasong kunmapan suba Kolkata International Film Festival 2023 da utnanabagidama Bobby Wahenbomna direction Piba Padmasri Warepanaba Rituals to Mainstream Hairiba documentary film asi khalakle